ꯄꯤꯖꯔꯤ September 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯕꯦꯕꯤ ꯁꯅꯥꯒꯤ JAC ꯅ ꯂꯩꯉꯥꯛꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ Manipur Central Jail Sajiwada matam sangna fadok taduna leirakpa Myanmar dagi Muslim mari ngasi Myanmar authority da kusinakre Lamdam asigi hogolakliba naharol singbu mafam da leiba natural resource singi makhapona ahenba loksing pinanaba thabak paikhatpa tangai fade haina MPR ke Ranjan na fondokre Manipur dagi Article 371 Lokthoktabada Kanaba Karisu Leite Haina Ministry of Defence ki Retired Commissioner Wairokpam Narendra na fondokre Amadi World Suicide Prevention Day gi thoram pangthokre chahi nawriba nahasingna suicide tawbagi chang wangli haina Health Director Dr. K Raju na fondokre Times of Manipur ki Manipuri Paumiyang tabiriba mayam punumakpu ASHAPRIYA na taram nokchare nasigi maruba pausing machakhaina pizari September 15 fawgi manungda JAC na lengakta thamkiba wafamsing thabak oina onthoktrabadi Manipur miyam ga loinana akanba khongjang kaya changsingani haina JAC ki convener L Gyaneshwari na fongdokre ngasi thangmai banda leiba thau ground da pangthokiba paumi singa unaba amada L Gyaneshwari na Thaudok thokiba tha ani fazilaklaba fawba misi asigi asengba langla langjin puthoktana leiba si laibak thibane loinana misi asigi asengba wayal fangna bahonariba JAC gi thomi sing fazinduna jail da lairuraba mihut sing thadokpa matamda JAC amadi lengaka wafam kayada yanaki ba wafam singi manungda case asi CBI da sinagani amadi case asigi matangda Home Minister Amit Shah da taksingani haiba thazaba kaya pikhibaga loinana Imphal West ki ADGP amadi SP da Chief Minister na imung manungi statement lobinaba instruction piba amadi CBI da thagadaba documents sing athuba da thabiu haina appeal tawki Mamangda SP Mega Chandra miyoi nifu gi statement lawre haina fongdokiba laikre adubo miyoi kaya amuk statement lawkhigadawba watlibage haina hanglakpaga loinana baby sanagi case asi CBI da sinare haiba khangriba fawba thangmaibangi miyoi singna Baby Sanagi Tawaina Lairam Lenda Ingna Chikna Lairuna Bagidamak Tongal Mairaka Piu Haina Piltoki Security Singi Adumba Miot Mina the Sokraba Singase Manipur Sarkarna Masung Manipur CM na Mieng Changbiduna Asok Apangi Awabatar Basingsigi Mateng Pangbiu Masung Laying Biu Haina Equigi Sigi Maki the Gitamjeri Tarik Tara Manga September Pawani Equina Tajagi Base Tara Mangagi Matung Dagidi Ekoi akan bak khongjang kaya Manipur miyam ga sangsin gani amasung amuhana CM na kauragasu ekoi je sina CM ga amuhana unajara roi haibase ekoi je sigi phirebni Haukiba chahi kharagi mamangda Myanmar romdagi Manipur da naronda changlakpadagi ain gi matungina faraga Sajiwa Central Jail da thamlakiba Myanmaris Muslim machamari makoi gi fadok matam loiraduna ngasi Myanmar authority da sinakre Haidiba Myanmaris Muslim Singadudi MD Sophie Chahi Kuntaruk Apokpa Musarraf Ali MD Hussein Amin Chahi Taramapan Apokpa Hafiz Ahmad MD Yanus Chahi Kulhumdoi Apokpa Abdul Wasir Amadi MD Abdul Amin Chahi Nifu Apokpa Abdusman Kawe Makoi Singasi Myanmar gi Rakhine State Amadi Buthidang Mon District Tagini Fadok Singasi ngasi numit yungba duwaida border town More da yawraktuna More Police ki Immigration Officer oiriba SDPO L Meghavarna yauna More Gate number 1 lomda leiba Indo Myanmar Iron Bridge ke Myanmar Authority gi Immigration Official singda kusinaki Lamdam asida leiba NIT IIT amadi IIM singna hawgolakliba naharol singbu lamda leiba natural resource singi makhapona ahenba loksing pinanaba thabak paikhat patangai fade haina MP RK Ranjan fongdokre Ngasi NIT Manipur na sinduna Innovation, Incubation and Startup with IPR Possibilities Saiba Hiramda Langol da Laiba Institute asige Conference Hall da ngasidagi hawduna numit nini chethagadawba workshop hawdokpagi thoramda saruk yakiba MP na kumjalis lisingani kunmari fawda India gi economy asi
trillion manga yongnaba pandam thamli Laibak asida lairiba corporate farm amadi company singna technology amadi sel thadaduna pothok hena puthoknaba honase pothok puthok miyamna sizinaba haibasi masana tarabani Masina naha singda hen bathabok pibaga loinana resource mobilization tauba amadi haugalakliba naha singda anauba wakhalon kaya puthokma ngamgani haiki If we invest, then there will be production. If production is there, there will be consumption. In between these three, the circulations, we may generate a lot of employment generations. We may mobilize our resource. We may have different kind of innovations. Then the nation thought that we will be able to achieve this 5 trillion economy during 2024. In the meantime, state government is always reserved about 30 crores of rupees annually for the startup. Seeing all this interest of our state, I honestly request IIM, National Institute of Technology Manipur, and also the director kindly expedite and inculcate the idea gaining during these 2 days workshop. Inkhalak liba chahi nauriba naha singna suicide tawbagi chang wangle Malem gi oina second 40 khuding gi oina miyoyama suicide tawi haina health director Dr. K Rajona Fongdokre Wafam asing asilam felpata laiba Indian Medical Association imagi holda pangthokpa World Suicide Prevention Day gi thoramda fongdokibane State Health Society NISM Manipur gi National Mental Health Program amadi Indian Psychiatric Society Manipur State Branch ani na pullaga sinba thoramaduda Director Dr. K Rajona makha taraduna Malem gi oina ngasi asi Suicide Prevention Day haina palan tawri Silent killer gi 16 suba list la riba suicide asi haujikti yamna kiba ma oire Inkhalak liba matam chahi nauringai matamda suicide tawbagi chang wangkhalakle masi karigino haiba thidok patangai fade State asida su chahi khara asida suicide tawbagi chang hengalakpagum tawri masi thoktana ba ekoi pumnamakna gyan tamina changi haiki Yakoi Manipur gi population si 1% di mental health problem lai na 1% amana yakoi gi mental disorder lai basi mathakta 2 to 3% di yakoi gi epilepsy lai the 1% mental retardation si yakoi 1% lai aduga 25,000 to 30,000 ase masidi yakoi na drug abuses koi gi heroin gumba kari mase koi season ai masi yakoi myam changdana masigi drug abuses se thingaudrabadi anytime mohi mental changes se laktana moi suicide ki tendency si masi yam lakali maduna masi 100% preventable mental disease ne and sama da sama ngang thokpa yai and koina matam sana mental illness se ya koina matam sana treatment tok thoraba well equipped hasana phajana koina treatment tok thoraba adu ya koi masi thingba ngamgani aduna mental health asi phatragadi koi good health asi oiba ngamde masina koina mental health sina khwadi apaba mental health ki mapangan amani haijaning Health Services के Additional Director Dr. P. Shyam Sundar, RIMS के Department of Psychiatry के Head of Department Professor R. K. Lenin, JNIMS के Department of Psychiatry के HOD Dr. K. Santibala, Additional Director Public Health Dr. L. R. K. Amadi, Senior Psychiatrist Dr. Hais Angom Chana, Tauramapu in Sargaki. Tauramadu Karigi Pangthok Libano Haibagi Matangda State Nodal Officer SNO Dr. A. Ranitana Miyoi Bene Suicide Tauribasi Karidagi Lakpa Wakalna Tauribano Haibasi Thidokpa Amadi Punna Khamina Bachangi Serasida Chahi Nauriba Angang Sing Yauna Suicide Taubagi Thaudok Taba Fangle Masi Afaba Manate Miyam Punna Khamina Ba Tauramasi Pangthokpani Haiki Manipur gi su adum worldwide ki oina ko gi thoiba percentage series da adum lei akoi gi whole India gi oina keno 15 per 1 lakh lei ko gi Manipur gi su adum wangi koina survey da about 14% gumba lei haibadi yam wang graban number amani masigi se aduna Manipur da su achawa samasya amani maduna koina masi observe to busi yam darkar oina tawse Working together to prevent suicide haiba thimda pangthokpa thauramadu da sarugyakiba JNIMS ke Department of Psychiatry ge HOD Dr. K Santibalana suicide tawrakli basi karigino haibagi matangda wafam kaya sufongdokhi
suicide is prevalent in all the age group hai ko chahi di masdana adu khwaidagi common noiba budi hoi 30 to 45 years ni hai certain kano da finding da pitribi goina ni se manipur goina di karamba chahi da khwaidagi leige hai basi makti aingon da hojik makti da ta leijade adu akhoina thengna bada even less than 10 years tabau thengnai ba angang suicide ki manipur da ko sahi nauraga sudum to ya ba aduga yanna luri badi 15 to 24 years ki age group se saisa second leading cause of death oire ba pitribi gi oina ado koi manipur gi oina di khara kupna koi data na sing ba hairi ba koi na panjari ba data sing se koi with evidence scientific kaino ne ado manipur gi oina su masi ta sengna karamba chahi group na khwai digi yanna tawi hai bana jing base koi na medical college sing dagi lokat pa koi gi data sing dagi ngadi oiba yada bani na hai badi mayam amadi lo laga lai bani na community da akoi community survey na sing ba research na sing ba tawraga aseng ba data do di puthok pa darkar lai using ma kisimak lai hai badi ngamde Article 371 lamdam asidagi lauthokloy haina rajniti gi luchingba singna koilau lauriba sing asi lauthokpa amadi lauthoktabada manipur gi oina karigumba amata ikan kanaba laite manipur gi oina kanaba piga dauriba sidi article 371 c ni haina ngasi TOMTV ga retired commissioner of defense wairokpam norendra na phongdokre mahakna makha taraduna article 371 khakta da yumfam oiba wari amadi khananaina ba pangthokpa si mahaki oinadi langani yumfam yauduba wafamni lamdam asigi oinadi article 371 c na hena chunari bani panba yai article 371 gi oinadi mapal lamdam ming oina pallabada vedava maharashtra wada surashtra koch amadi gujarat state oina ayamba oiribani hairiba article asigi manungda lamdam adugi special responsibility pigani haina marik sengna palle aduna article 371 a gi oinadi nagaland state ki oina leijaramba lamdam Hongdo Khongjin Yadaba amadi Bharat ki Parliament na pass tauba law khudimak chatnaba yaroi haiba wafam kaya yauri Article 371 B gi oinadi Assam state ki oina sonthana lehoriba hill area singi oina Assembly da hill committee semduna elected members sing yawhanduna makoi gi interest adu ngak senhanabagi damak haiba wafam kaya yauri Makha chatharak pada lairiba Article 371 D E F yauna tongan ba article singda tongan ba provision kaya ma marik sengna yauri bane Panbayai numin ini chupna chatha kiba Neda Conclave ki thauramda Home Minister Amit Sahana Indian Constitution ki Article 371 muthatpa natraga semdok sadokpa tauroi haina su thajaba piram kibani amadi lamdam asida fongliba pauche singda lamdam asigi lenga ki mapi maba oiba sina Article 371 lautokloi hariba wafum sing asi khana naina rubada ikan kana da wafum oigani masida prajai khoina su haraufum thokte haina Narendra na makhata ki Ujia koina constitution ki exact status sida Manipur ga mari laina ba akoi gi area sing se yengu matam da di akoina Manipur gi wada da natana akoi gi interior north east sida mito haijalak pada maruaina Manipur gi di ngasai gi hariba tribal area natraga hill area si haraga su hill area haibisida akoi gi di part ani thokna leire aduga hill areas da ngasai gi hariba kaino se 90 area se 92% about the hill area na cover to hena mayam gi apiba dumba statistical reports leire aduna leiriba hujike hariba hana dagi lejara aba article 371 c sina tasina akaknaba akoina matang se deisida Citizen Amendment Bill bu harabasu ko ana masi akoina dum protest tawdana la ibase masi deisida akoina 371 logthoga akoi Manipur gi kano se akoi gi mitop sang pathinga gani haibasidi aidi taching na thajade adana mayam amukta ga masi kopna naina ningi maramdi akoi gi report se akoi paper sing de yauribasi 371 articles logtho oi haibasida akoina harauribase masidi 371 se amukka haijege madudi north east amadi Manipur ga mari suklai leina de Andro Kendra gi Naharol Singh amadi hogalakliba Mahairoi Singh Mahai Singh amadi Chawkwa Thorangda hena kumang chawsin bagi pandamda gasi Andro Khumanda Youth Welfare Association gi building ama Mahud Minister TI Shyam Kumar na sangaduna miyamda kusina bagi thoramadu ga mari lenana minister na mai haurol dagi ngasi fawba
mai mutriba Androbu Tourist Center ama oinanaba kanna hotnagani. Ngasi sangariba Youth Welfare Association aseda yauriba youth singna lamdam asigi miyamgi aifanaba amadi tunggi afaba yumbi oirakadaba angang singi oiba pre-primary school oinasu lairik takfam amadi oinasu semgatpa yai. Amaromda Andro Kendragi Chauka Taurangi oina laikai khudingi pre-primary school leihanbata natana kumja lisingani kungi March mamangda lambi sembagi thabak sing loisingani amadi Bharat ki Prime Minister gi 100-point project ki makhada Varuni Chingsangi miyamna Mahadeva Ching haina khangnariba Andro Khalongi mathakta Manipur View Center semduna cable car thamduna tourist spot amasu semgat pahore semgal libasina mai pangna loirakpa matamda Andro miyamgi semit londa chakhat hanbata natana hiram kayada kanaba piragani haiki Pitri mapta Androji Yaropa. Habati Androji Karada Labano have the Kanana Saktai, Equigi Maina Tai, Mahuron the Satak from Maido. Adu Saktam Adu Kaikon about the Akoi Nangam talk there, I don't know. When I see it, now I am talking now. Let it put it quite Utari. Can you happen to say Upal Hodraba, Hypal Hodraba Adu Lamdam Madon, Maduna City Malini, Sakaba Takas, Sakataba Lamne longer air. As over buildings have not day. Adagi as over not day. Later in Tina Tamba, Hypalama Pasan Taba, Hamaidom Sang Pasan Tamba, Lamitum Pasana Tamba, if having aqua. Aduni, as if Pitsipita, Samas Ponba, Taxicasi Nabilam, Android my mutri. Taxicasi Naidi. Nasi pauda palina laga yuntong gera kan da koi mai bumutri panamutri paimu mai se paugi marthana te me break ma luxury Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at rupees 10,000 only. Terms and conditions apply. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi do kana bu leibagi kangla breaking matungda me amutram nokchari makata ba pauda Kota chumba wayel puthokna ba hearing chathariba thanga haisnam laikai degi haisnam lanboy atopa mamina gana sham chahi taranipan bu lal holup amana sibagi cherak pikiba mihat pende machanupa laikidrabasu makhatana lup asina nupi na natraga nupana lalibra achumba thidokpiyu machage thiba mingchat kokhanbiyu haina lanboy gi apokpa budina ngasi mahaki mayumda pangthokpa paugi mifam amada phongdokre mahakna makhatana haikibada lup asina nupi da thokpa miyot minai crime sing hanthana ba paikhalakliba thaurang asidi thagatningai ni tawbada bo machanupa gi maramda munna thidoktana makhoida warak watem tawdana paw amata haidana hekta hatokpa sidi pende thawdoktu da chenari bi nupi adu laikhidraba machanupa ga mari leinabani maduga chap chaba praman sing nupi duna tharakhiba chithi sing mobile da tharakhiba message khuding maklai machanupa su mahakna kokthokibani aduna lupna makhatana achumba thidokpiduna machanupa rapisni haiduna siriba maral kokhanbiyu haiki laikhidraba lanboygi machanupi dayaranina mihat asi thigatpiraga chairak pirambo oiragadi pelamgadabani aduba achumba puthoktriba fawba chak chakhiroi haiki Gengrep oiramagasu oimdragasu patina asumaran munna thigatpiraga mapa mama oiba khoida warning oro ama oro noi nasa si lau kholu haiba kai khangamdana khangkhongdana hatokhiba keski trial chatariba asumaran laleng su sumi habasi khangninga da hatokhiba jema pa mo nai kandem tawi ya janing kai gumba ibungna lambo be taagadi ibungna lali habagi proof khoida sinabiu akhoida upiu duga kai gumba lalabadi ibung hatli baje akhoi ichana yana halan bani hajage Tawdoktu da Chennai hariba miyoi mari gi manung da yauriba Arun Thoi gi mama Romana machanupa su numitu da yaukhide aduga Chennai hariba singsu maral leitaba ngaktane
लुपना मखोई बुसु चैराक पीगनी खंगलकपदु अचुंबदु हाना थिदोकपिखो मखाताना लुपना सेंगबा लंगला लंजिंदु पुथोरकनी थाजै हाइना हाइकी नुपी मयुंगी कमेंग खक तारगा इचा सिंग नुपा मयुंगी मीबु अरानबक मकनी आना खलगा खुदेता थाबजे न पेंजदे न चलमो ओइना मरा लैतबा अंगांग बबु मरा लैरेदना थोगेता काथोपा थोगेता हातोपा अचुंग बराम पुनमकसे नुपीना लालिब्रा नुपाना लालिब्रा हाबजे इबुंग इपासिंग मुन्ना थिगत पिरगा नुपी मचाजी कमेंज तक तक कमेंग तक ताबसो तोबिगो नु इबुंग इपासे इबुंग इपासिंग नुपी मचाजी मयुंदा चलगा माना कमाय तौबनो कैदौबनो हाबदो इबुंग इपासिंग थिगत पियु नुंगवागी खौपुम वैली दगी मोइरांग पंसांग लेकाइदा मयुम पालकलबा मतुंग चिंगननिंगाई ओइबा मिसिदा ममांग थागी तरा तरेट की नुमिदांगदा मपुरोइबगी मयुमदा लैखिद्रबी चोंगामलिउ मिसिगी मायोक्ता सेमखिबा JAC ना मियामगा लोइनना पांगथोकिबा मिफमना लौकिबा वारेपसिंग थबक तोनथोकनबा JAC गी कन्वेनर पांति गोलमैना लेंगाकी पुनिंग चिंगसिंख्रे ngaji thamaibangi tarung community hall da pangthokiba paumi singa unaba amada convener panti golmaina misi asida chenari ba laikhidrabi chungamliu gi mapuroiba konjengbam jackson marangi matung ina cherakpiu case asi CVI da sinabaga loinana misi asiga mari leinana changsin kiba khongjangda asokapan nangkraba mioi tara manga compensation pibuga loinana chana balenga ki thabak pigedabani haiki asumana mapunsida makhoi action asina criminal action asina punsida soina raga laigidoba ahum amadi leire magi eardrum kaipsu leire asi karigino hai matung manaw dasu police singna force singna asingba mathau hoktoba thabak se mok sat thadaninga asidi stringent action matik chaba dandi piu have se koi JC di mani adun asi singse fulfill tawdaba khoi makha tana akan ba khongjang se kram bana government ki mana kong ta ba yagda habasi line of action se khoi semna lai asina masi makhai si akhoi na ngasi maksi memorandum da akhoi submit tawduna lairabani RK Sanatombi Devi Vidyalaya Pangai Nasinduna ngasi school asida Governors Award lisingani taramapan amadi Rajkumari Sanatombi Devi Award lisingani taramapan yanthokre Thauramaduda MP Lok Sabha Dr. RK Ranjan Singh na Chief Guest amadi Dean School of Maths and Physical Science Manipur University Professor Nomaithem Rajmohan Singh na President oina sargyaki Governors Award asi lisingamaga chamapan maudra nipandagi piba hokibani aduga komja lisingamaga chamapan marifu humdoidagi hauna RK Sanatombi Devi Vidyalaya Award asi pirakibani chaliba chahi asiga oina school asida class 11 science tamlibi mahairoi thongkha tabam ankita sarmada award asi khusinaduna pungning thawatki chaliba chahi asiga oina tongan bahiramda thabak tawriba mioi tarada mana adu pikhi awardee singh adudi ojagi category da Johnstone Higher Secondary School ke lecturer Jaichan Onam traffic control police ki PH Tamubi Devi nurse category da Takelambam Yaimabi Devi differently abled persons category gi oina Salam Luwang Lakpa Maitai outstanding students category da Lukanan Katramayum Amadi Ningthauzam Yoihenba Maitai sports category gi oina weightlifting ki Chanambam Risikanta Singh badminton gi oina Maisna Mairaba Luwang amadi boxing gi Hoidrom Ambeshwari da pikhi loinana social awareness category oina film Rohan da piduna ikai khumna botki Thauramadu da Manipur University ge exam da makong mathang tarakraba mahairoi sing amadi RK Sanatombi Devi Vidyalaya ge makok thongba mahairoi sing da su mana piduna pungning thawatki Thauramadu ga mari leinana RK Sanatombi Devi Vidyalaya ge managing committee ge member Mona Tangbram na wafong kaya phungdokki So, akwai organization sina organize soribasi for the last almost 30 plus years niko RK Sanatombi Devi awards aina annually akwai tawe so the effort is actually to award people who have excelled in respective fields akwai school gi nate ko se akwai Manipur citizens gi ne ba so different category akwai award tawe as you have seen today social awareness tawagi su nursing field su teaching field su in the police field even something like sports so akwai na encourage tawe ko so since 1983 we've been doing this and akwai institutions we have the honor to do it actually and we're very humbled that mayam lakpibagi yam nungai jai ngasi jiribam gi babupura da laiba RK Sanatombi Devi Vidyalaya gi indoor stadium da su school gi committee na sinduna RK Sanatombi Day kam Teachers Day celebration pangthokre thauramasi kamari lena chief guest oikiba mayang lambam Rajkumar Singh na phongdokibada
पुंसीदा माइथीबा अमा लाकपा मतमदा महैरोइसिंगना कमाइना थेंगनगनी हाइबा असि स्कूल सिंगी ओजासिंगना फजना ताकपिगदबनी लाइरिक फना हैरबा अमदी माइ पाकलबा मियोइ पुंगनमक मखोइगी पुंसीदा माइथीबा नंगलबा मतुंगदा माइ पाकपा ओइरकपा ngaktani maram aduna mahairoisingna मखोइगी स्कूलिंग डेज मतम मसिदा लाइरिक सु निंगथीना पागदबनी अमदी स्कूल गी को करिकुलर एक्टिविटीज खुदिंग मक्तसु सरुक यागदबनी हाइना फोंदोकी थौरम असिगा मरी लेना आरके सनातोम्बी देवी अवार्ड लिसिंगनी तरामापन सिंगसु यंथोकी लैखिद्रबा डॉक्टर हुइरोंगबम अतुल चंद्रगी इमुंग मनुंगना जॉनस्टोन हायर सेकेंडरी स्कूल का खुसमनदुना ngasi स्कूल असिदा नोमगी ओइबा पब्लिक अवेयरनेस कम बुक डोनेशन प्रोग्राम अमा पांगथोखरे लैखिद्रबा डॉक्टर अतुल चंद्रगी चामगा कुनिथोय सुबा मपो कोमोन थौरंग मरी लेना चाही खुदिंगी लेप्तना पांगथोकपगोम महाइरोइ सिंगबा अफबा लंबीदा लमजिंग पिनबा लैखिद्रबगी वाखलोनगी खुदुंग इनबा ओइना स्कूल असिगी लाइब्रेरी दा लाइरिक कया खुदोल तमखी थौरमदुदा एक्स मिनिस्टर डॉक्टर एम नारा जॉनस्टोन हायर सेकेंडरी स्कूल के प्रिंसिपल अहोंग सांगबम सुकुमार मणिपुर यूनिवर्सिटी ऑफ कल्चर की लाइब्रेरियन डॉक्टर थौनाउजम खोमदोना अथोइब लेंबिरकपसिंग ओइना सरुक याखी मोटर व्हीकल एक्ट लिसिंग अमगा चमापन मरीफुनिपान की मखादा ट्रैफिक कंट्रोल विंग ना मणिपुर की तोंगान मफम सिंगदगी ट्रैफिक की नियम ngakna chataba मियोइ सिंगदगी फाइन ओइना लुपा लाख मरी हेनबगी सेनफम नुमित 18 की मनुंगदा खोंगतुना लेंगा की पुकैदा कानबा ngamkhre ट्रैफिक पुलिस ना फाइन थियन की केस सिंग असि चका अनि पानबा अहुम पानबा अमदी मरी पानबा गाड़ी सिंग थौरिबा सिंगा मरी लेनबा चे चांग सिंग सुना याउतबा हेलमेट उपतबा गाड़ी कन्न थौबा सिंग फागतुना लुपा लाख मरी लिसिंग निफुमाथोई सुपना चनी फाइन थियन की बनी हाइरी ट्रैफिक कंट्रोल विंग इम्फाल दगी फंगबा पाउगी मतुंग इनदी ममांग था अगस्त 19 दगी ngarang फावबदा चका अनि पानबा गाड़ी लिसिंग अनिगा चमंगा चका अहुम पानबा गाड़ी चनिपानगा तरुक अमदे चका मरी पानबा गाड़ी चमंगागा निफु हुमदोई फागतखी चाही सुद्रिबा नहा लिसिंग अमगा मरीफु हुमदोई फागतुना पाउताक पिरगा थादोकी हाइखी ngasi ayuk pung 13 minute yankhairom taba matamda kangpokpi district ki manung chanba sapar mainada tata truck registration number AS01GC1550 na thomada pulsar tongduna lakpa biyoy ama laikhidre miyoy adugi chapchaba maming masak khang mangamdri adumoinamak gari adu dagi fangba RC book tagi gari adu thangkholen kholai haina kauba miyoy ama gi mingda laibani hairi थासिगी निपांदा कक्चिंग रनर्स नसिदुना पांगथोकिबा अनिसुबा कक्चिंग वर्ल्ड वार 2 मेमोरियल रन 2019 गे किलोमीटर 15 अमदी किलोमीटर निपान गे रूट सिंगदा चखाइरंबा प्लास्टिक अमोरकाई सिंग कक्चिंग रनर्स की मेंबर सिंगना कोइना चतुना सेंगदोखरे ngasi थौरमदुगा मरी लेना कक्चिंग रनर्स के एडवाइजर नाउरेम मुनालना कक्चिंग रनर्स की मोटो अमो ओइरिबा हेल्थी सोसाइटी अमा ओहनबा हाइबा वाखलोन अदुदा प्लास्टिक अमोरकाई सिंगना हेल्थ पीरिबा अमांगबा सिंग असि मियामदा खंगनबा ओइना प्लास्टिक अमोरकाई सिंग खुंगतपगी थौरम असि पांगथोकपनि हाइखी प्रजा सिंगदा प्लास्टिक की अमांगबा एकोई चाइरगना मची चाही लिसिंग अनि योना पुमद पत्ता पुमदतबा अदुगा मुक मई थागना हक्चांग याम सोनबा हाईली कैंसरस ओइबा डायोक्सिन थोनबा चिंगबची प्रजादा खंगनबगी पांदम सिदा एकोई ngasi कक्सिंग रनरना हाइबा प्लास्टिक लौखतपगी खोंजंग एकोई रन तौबी मतुंग असिदा लूबा नानबा अमा ओइबा हाइबिसिदा को चंगसिदा पाउगी मरखना तेमे ब्रेक अमा लौजरी Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at rupees 10,000 only. Hello Food Express na adom-adom mata manghandana home delivery tawbagi khudong chaba pijari. Ngasi mak housing mak adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu. Apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba manipur gi apamba hotel singdagi mahau leina chabiyo अतेनबा मतंगी मनुंगदा अपाम सानबा मखलसिंग हेलो फूड एक्सप्रेस ने पिजरीबा होम डिलीवरी की खुदोंचाब सिलोबी Hello Food Express, your favorite food delivery. AIYF Manipur State Council na sinjaduna lamyanba luching purel hijam irawat ta tribute tawjaba kunmari raksuba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroi numit na 18 September 2019
Date of competition 22nd September 2019. Mafamna JN Manipur Dance Academy Imphal. Competition asigi form pamna AIYF Office Irawat Bhavan Group Mahalteng Imphal. Manipuri gi sejak pisingna form tang lobi duna. Masida upcoming singer singna saruk yabiyo. Aduga masigi competition asi inkhalaliba sejak pising idi amna soba platform mo idini. Manipur gi nongle inkhalaklibi singna saruk yabiyo. Kunmarira Super State Level Jananeta Hizam Irawat Sethai. Breaking matung da mayam utaram nokchiri. Kaina Lifeform nen changbada Kaina Development and Protection Organization na athing ba thamle haiduna miyam da lan uhanna basiliba pangambam sagai asi Lifeform len asibu mangthokpa amadi Lifeform len asibu pangambam sagai tagi oining bani haina Kaina Development and Protection Organization gi Vice President Laishram Kunjurajna ngasi Manipur Press Club ta pangthokpa paugi bifam amada fongdokre mahak na makha taraduna Kaina Lifeform lenda pangambam sagai na chathaduna lakliba aranba thawong asi miyamda khanganba matam oire Kaina Lifeform len asi yamna sengba Lifeform len ama oiribani haibasi miyamna hena khangnarabu wafamni adubu mafam masida chahi nifu mamangdagi pangambam sagai gi oina laikhidraba pangambam tombada machanupa ningthaurel na kachaba fura haina tharamba du chahi khara sida plaster rang tausilaba matungda pangambam tombana kachaba haina onthorokpasi laibak thibani hairaduna Miyam da namthak tawduna Govindaji gi senglaba Lifeform len asibu asibagi fura oina onthokpa chumde maram asina fura asi athuba matamda lauthokina ba honabada miyam na sumateng pangbiyu Lifeform len asida nga sareng thongjinduna kasanba si Govindaji bu mangthokpani haiki Malem gi oina honglakli bayeng asagi khalasi kharata oirabasu kalhoduna tungge mirolda achobo khudol ama pinabagi pandamda ngasi tangkham makha lekaida uchara kaya thakre Khondrakpam Jila Parishad Thangjam Angobi Haraurau Gram Panchayat ki Pradhan Kulachandra amadi Haraurau Gram Panchayat Ward Member Nipan gi member langpolakpam medana luchingduna pangthokiba thauram aduga mari leinana Pradhan Kulachandrana miyam gi aifanabagi damak thariba u singasi Lanai nungaina da ba magidamak mara laitaba u pambida tainaduna yaikhai thingaiba tawbigano paikhalliba thabak sing pumba ekhoi pumnamaki yaifana bagidamaktani haikhi ngasi thauramadu da sarug yakiba tangkham maning leikai gi ngasepam romenna laingakna thadarakpa senfam sing tungi mirolda kanagada bamongda sizinabasi ekhoi pumnamaki laibak fabani thariba u singasi hinganna ba haibasi ekhoi pumnamaki tawphadraba thaudangni haikhi NRGS की मखादा अखोई की ngasi की उसार थाबी प्रोग्राम से अखोई पैखा सबनी हौजी जी अखोई उसार लिसिंग अमा थाबगी टारगेट तौजबनी अखोई हुजी लिसिंग अमदी सुजरे अदुगा मखाता जो अखोई उसार सिंग सी थानबगी दंग अखोई मखाता प्रोग्राम पैखा सगिनी हाइना अखोई मखोइनसु अखोई ताकपीरे पृथ्वी अइंगसागी सांग खलसिदा खरद ओरसु अखोई कनमंग अमनी हाइबगी आशा से अखोई ngasi मफम मसिदा थबक सुजरिबा अखोई मयामसु आशा तौजरी Sengmai Ningthau Seva Committee Kakching Senduna Chahi Khudingi Leptana Pangthoktuna Lakpa Ibudau Sengmai Ningthau gi Hiang Kumhai ngasi Kakching Sengmai Turel Pangthokre Hiang Kumhai aduda Kakching Moirang Them Leikai Uraubam Pareng Nomai Them Diamond amasung Kakching Turel Gwangma TWYLA Club Pareng dagi Naurem Edition na Hidanabagi Tengmai Sing Lepki aduga Laigi Tengmai na Kakching Moirang Them Leikai Laijing Pareng dagi Khetrimayum Stalin na Lepki Hiang kumhai aduda mangara khanna hidanabada tengmai lepkiba Naurem Edition gi kangbuna marirak thoiki aduga nongmai them Diamond gi kangbuna amurak thoiki Hiang kumhai aduda Wabagai Assembly Constituency gi MLA MD Fazur Rahim Kakching Municipal Council gi Chairperson Naurem Sanjit Singh amadi Budau Sengmai Ningthau Seva Committee gi President Yengkhom Ibomcha Singh na jingbana sarukyakhi Amaromda Ima Wangu Tamfa Lairembi Langban Haraubagi Hayeng Hiang Lamjen Tanabagi Thauram Imphal Turel gi Maril ama oiriba Wangu Turelda Pangthokre Thauram adu Ima Wangu Tamfa Lairembi Langban Haraubagi roiba Taret ni Chanba numita Pangthokpani Hiang Hiren Tanabagi Thauram adu da Ima Tamfa Lairembi Lining Thawamadi Pakhangba Haina Hiroya Hum Khaidoktuna Hiang Lamjel adu tanaki Wangu Napa Chingya dagi lamtharakiba Hiang Hiren Lamjenadu Ima Wangu Tamfa Lairembi Haraufam amadi Ima Wangu Tamfa Lairembi gi Masaiko Laifam Fura Mapada Lanthungfam oiki Hiang Hiren aduda Ima Wangu Tamfa Lairembi gi Kambuna ahan bataki
Border town More the Lady BSNL network asina chang naina fazana mathau ningthina tawdabana More the Lady BSNL season riba consumer singna khudong chadaba kaya ama matam kayadagi mayokna duna lakli Hiramasigi matangda More the Laiba More Consumer Club kauba lup asina miyamgi awaba sibu yenglaga More the Lady BSNL office da hakthengna chatuna yengsinkre Yengsin baduda More Consumer Club ki thomi singna BSNL ge general manager da iba tongan bu point yauba wahai kaya yauba application kam memorandum amasu pisinki ngasigi yengsin baduda More Consumer Club ki vice president Ginyo Singson na paumi singda fongdo kibada More the Lady BSNL gi network asi yamna toina tatpa amade internet system toina yadabana Indo Myanmar border town More the Laiba BSNL gi consumer sing amade manung hanjinba mafam singda laiba khun kaya gi miyamda thengnariba awaba singi complaint kaya gi kholao ama loop asida lakle amade Miyamgi kholau sing asibu tarba matungda More Consumer Club asina miyamgi damak ngasigi khongchada sida yengsin khibani Amaromda BSNL office asigi mayok nabada lairiba 100 meter tower height saba loiraduna tha kaya ama sizinadana lairiba tower asi atubada function tawhanbiyu amade More gi Hill Tribal Council More gi office mathakta laiba BSNL tower asisu upgrade tawhanbiyu loinana More da BSNL gi nodal officer ama leihanbiyu haina makhatana fongdorakli BSNL network Moreda More mayam gi damak tower yungraga internet phangdabase ekhoisu yamna nungai tapa phongdoi aduga concern authority da appeal tawning basidi masise thunana masise yengsinaba ekhoina nijari aduga loinana posting of BSNL network officer se ekhoina su Moreda amase concern authority na color blue na haibirga aduga More da concern nodal officer amase thambinaba mayamda ekhoina appeal tawjari Thobal Municipal Council TMC na sinduna Bharat Sarkar na North East Zone gi cleanest town in Laukaba Thobal town plastic thingbagi campaign yauna Swat Survection Lake Lisingani Kungi Matangda awareness program ama ngasi Thobal Wang Matabada Leiba TMC campus to pangthokre Thauramadugi sarugam oina chada chama yumthong khuding changduna amora kai sing khonggatpa amadi solid waste sing tokhaina thamnaba thorang su lokhatkhi loinana yumthong khuding gi dustbin ahum su yenthokhi athoiba mithunglengi warol piraduna mahut ki commissioner M Joina hai Bharat Sarkar na lokholakliba plastic tingbagi khongthang asi mai paknaba ekhoi khuding mangda thodang lominasi Bharat Sarkar na Thobal town bu North East Zone gi khwaidagi lu nanba city ama oina khalakhiba asidagi tadana bahonasi haiki All India Payam Insaniyat Forum na amata oibagi wakhalon chesin hanbagi Masses of Humanity haiba pandamda paikhatpa thaurangi manung channa forum asina ngasi district hospital Thobal gi ward amadi casualty da lairiba anaba singda chana thangnaba sing khudol pikre khudol tambadu da khangabok jila parishad ke member ke H Raj Mohan district hospital Thobal gi medical superintendent Dr CH Memcha amade AIPIF Manipur state ke organizer MD Afzal Nawi su sarukya ke MD Afzal na hai leibag asida thokliba kangluk masel marakta nungsinada bagi thodok sing ase muthat na bagi pandamda AIPIF kumja lising amaga chamapan humfutara marida Lucknow da safong lakibane aikhoi masen amatani ichilinawni nungsi chanana leiminaraga leibag asida ing tappa purakshi amadi chawkhat thorangda amata oina saruk yaminasi haibagi pandamda AIPIF mipum khudingda paujel pinaba thorang tawri masida miyamna su saugat piyo haina apil tawki Nadun Ladiba Famunda, Tadun Ladiba, Hangananga Ikanaum, Sukadojaba, Makoida, Kuyangamba, Udultam Jaba, Jelda Ladiba, Adumba, Lamhela, Kangusing Aduda, Akona Pava Haraga, Makoiba, Make the Progna Honaba, Sumina Daudana, Eco Police Department, Blood Donation Camp, Haribo, Kuding Magase, Pankok Sagani Manipurtasu, Makong Kuding Makindiagim from Kudimota, Pankok Seri, Miam Nasum, Azo PBU. Kumginong matam chana chudabana lau panba hauraba matung ising laitabagi awaba mayok nariba tekcham gi laumi sing gi damak ningsing loop tekcham na laumi sing na khusam na duna ngasidagi tekcham gi koiba lofam singda turel dagi ising chingkhatuna pibagi thabak chathakre
Manipur Social Audit Agency MSAA na sinduna Bisnupur CD Block ki manung chanba Nachau Gram Panchayat ki MGNRA GS and PM AYG lisingani taranipan taramapan gi Social Audit ngarang Upokpi Community Hall pangthokre. District asige Social Auditor TH Panchakumar na MGNRA GS ki damak Job Card Holder singna kusumal suna changdaba kaya thengnai masina takpadi scheme asige kanaba miyam na suna lawde haibani. Matungdadi masih thokan gumsi aduga Gram Panchayat Jila Line Department singna work volume yogdana suba sing amuk nauna numit kontrani gi manungda loina basuan gani natraga FIR ama lodge tawraga sel handokan gani haiki Mayam the Patoga, Kana and Navagi Saurba, Masi, Equin Masi, Mayamda, Mayanga Pampam, they complain to get Tanzada, Masi, Gram Savasina, Quilo Germany, Aduga Hariba, complain Zigi Macapon, Equina report, Equina Canota or Matunda, local of Matunda, Equina, Kanagumana, Equina, 30 days Kimatamakan, action taken Gimatam, the Pigini, Kariguma, the P. When Hari with Walami, Vanatrana, Yum Savalush and the Targa, Eque, Madu, Paishao in Madu recovered to Jagani Masi, Equing a Gram Savas, the Zoque, resolution Lomin. Pau himrak thana tem break ma lausari nupa ni kaina khumai rau za athek pu bi de leishari ngai dana aduda puniga da da puniga ngasi de kaino yare nung phadok su koi pu bi ba do akhoi di phangjadrabani ngai khone ai wa si su yam nungai pau ni ne ahum lak suba langbal kaithel pangthok ka dawri achidi kaida hapta ka yimda asengwira mani DS Enterprises ka samthong na khodol tamliba ahumlak suboy na pangtok kadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singgidamakta oina Disneyland item na singba kaya na miyamda kumay oihan gadoriba ahum suba langbal kaithel adidi yam nungai ni adi miyamdo nangonda ne yengba chalusena ne haige toriba Break matungda makata ba pau pizari Additional SP Technopal KH Robinson Singh makada Inspector L Hemchan Singh in charge More Commando na luchingba More Commando amadi nifuhum doi suba Assam Rifles More gyapun ba kangbu amana ngasi chawrakna numidang wairam pung mga ga makhai taba matamda KCP Noyon gi active cadre ma fare faraba miyo yaduki maming self style second lieutenant Naurem Amarjit atopa mamingna Chan atu apokpa and Manihar Singh sugnu makha lekai dagine Mahak February lisingani taramari da loop asi yaubani amadi hauzik self style lieutenant langambagi makhada thabak tawbani hari Mahak More police station da makhata ba wahang pahang tawna bagi damak sinakre Milal amadi Directorate of Language Planning and Implementation na haukiba September 6 dagi maitai mayak iba paba tambibagi chatharakpa thaurangi manung channa Jiribamgi tongan mamafamda pangthokraba matong ngasi maitai singna khundaba Assamgi Bontarapur Kasarda hogdokre Escola Women's College SKWC gi Internal Quality Assurance Cell IQAC na sinduna numit humni chupna chathagadawa student induction program ngarang college asige multipurpose hall da hogdokre Tauramaduga mari leinana IQAC gi coordinator Dr. L Mohindrona College asida nauna changlakpa mahairoi singda makhoida leizariba talent sing amade college ki session haudringaida college asigi chana pathap constitution mawong matau mahairoi singda khanganaba pangthokpa program amani session haukrabasu Manipur University gi makhada pangthoktaba yadaba maramna numit humni gi oiba talent hunt motivational talk sports cultural program na chingba event kaya pangthoktuna mahairoi singda lotuna leizariba talent adibu khangdoktuna poning thaugatnaba pangthokpani haiki Jananeta Hizam Iratpur Puning Singduna Moirang Kendra gi oiba Mahairoi Singi painting competition ama Lakliba September gi kunmari da Moirang da leiba INA Martyrs Memorial Complex pangthoklagani Moirang konungda ngasi pangthokpa paugi mifam amada Irabot Celebration Committee Moirang gi co-convener Moirang Them Somorjitna Mahausa na pamloidaba thabak kaya ikhoina tawri uwa yanthatpa mai thadokpana hauzik malemdi saba hengalakpa ikang thokpa kaya sithoklibani Jananeta Iravotna masi pumnamak thingnaba hotnaramba amadi lauramba thodang singbu ningsingduna amadi mahaku ikai khumnaba utpoina painting competition asi pangthokadabani haiki singa future da environment haibasi protect tawu darkar lai haibase
मसी थमननबे मखलोन चंगिनबगीदमक्ता अखोइना सही 13 की मखादा लेरिबा छात्रसिंगदा पेंटिंग कंपटीशन ऑन स्पॉट पेंटिंग कंपटीशन अमा छिनजरे मसीगी थीमना अखोइगी प्रकृतिना तेंगथाबा हाइबा थीम सिदैसिदा एनवायरनमेंट द बेस तौरगा अंगांसिना लायक तानबगी थौरम अमा छिनजगनी सिगुमबा थौरम असिदा मसाइगी मथंग मनाव नायना प्राइज येंथोकजगनी लोइना लोइना स्कूल अमदी क्लब ऑर्गेनाइजेशन सिंगना हारिबा थौरम असिदा सरुक याबियु छात्र सिंगबु पुरक्तुना नत्रगा लेकाइगी मखुत मसा हाइबा लायक हाइबा अंगांग सिंगसु थौरम असिदा यौहनबियु हैना कमिटी की साइटगी मेजर खोल यूथ एसोसिएशन असिंदुना अक्टोबर 12 मंगारक सुबा स्टेट लेवल स्कूल लेवल रानी गाइडिंग पेंटिंग कंपटीशन अमा पांगथोकलगनी हाइना मेजर खोल यूथ एसोसिएशन अथादोरकपा चेरोल अमना हाइरकली कांगदगी संदोरकपा लाइना सिंगदगी ngaktoknabagi pandamda नेशनल वेक्टर बोर्न डिजीज कंट्रोल सोसाइटी थौबाल अमदे थौबाल म्युनिसिपल काउंसिल की वार्ड नंबर 15 की काउंसिलर अमदे खोंग अहनबी यूथ एसोसिएशन का खुसमनदुना कांखल हिदाक लुकथोकपगी थौरम अमा ngasi कियाम सिफाई खोंग अहनबी कम्युनिटी हॉल पांगथोकरे लोइना नेशनल वेक्टर बोर्न डिजीज कंट्रोल सोसाइटी थौबाल अखंग हाइसिंगना कांगदगी संदोकपा लाइना सिंगदगी मतौ करम ना ngaktokadage हाइबगी मरमदा मियामदा पौता कया सुपीखी All India Youth Federation AIYF Manipur State Council na sinduna lamyanba hizam irawat ki mapok kumon thauram gi saruka moina chahi khuding gi pangthokpagum chahi asigi oina isai mayak iba isai changdamnaba amadi I dan tawbagi thauram pangthoklagani haina program convener K Victor na phongdokre irawat wawan da ngasi pangthokiba paumi singa unaba amada K Victor na makhataraduna kunmari suba edition gi oina annual lyrics and song competition tha asigi 15 da JN Dance Academy de pangthoklagani aduga September 13 tana Jenims da idan tawbagi thoram pangthoklaga September 13 dana sumang lela sanglenda mana mathum yenthopagi thoram pangthokani haiki Manung Hanjinba ana layeng khudong chaba kaya laitaba mafamda laiba miyoi singi damakta yenglaga None district ki Nungba subdivision gi makhada laiba Rongdai khun gi church compound da nomugi oiba free Ayush health camp ama pangthokre health camp adu Dr Titus Gangmai MO in charge Ayush wing district hospital Tamenglong na luchinglaga district hospital Tamenglong noni amani Nungba CIC ga khusamnaraga national Ayush mission gi mideng makhada pangthokre camp adu da ultrasound x-ray ECG amadi blood test tawbagi khudong chaba amadi lemna hidak langthak sing supiki kem maduda miyoi chamanga henbana sarukyaki Scheduled Tribe Divan Committee Manipur Naharo Pana Coordinating Committee ya humlak suba mifam ningthaukhong kha khunau ya kaibung sanglen dangarang pangthokre Mifam aduda Moirang Khunau Railway Project ke office so loan bada thokiba police ke kai henba thawongbo akan mamongda condemn tawki loina na CSO Singapore na makha taba khongjang sing changsina ba warep lawki committee gi thomi ke yana thawram aduda sarukya ki hausa ka muksana bagi pau phang bigani District Football Association Thobal na sinduna tha sigi nipan dagi horaga Chawyaima Higher Secondary School ge playground da sanarakiba ani suba division ge football league tournament lisingani taramapan ngasi gi match singda NGL Laurembam amadi high KKSA hauka ani mai pakre punna team nipan na group ani thokna khaidoklaga sanariba tournament ase ngasi ge hanba match ta NGN Laurembam na PADSW bu yamna lakchana goal ani sinoda maithiba pk Ani suba match high KKSA Thobal Haukana EEO Lamdingbu goal amashino da thoiki tournament asige hayeng match FFC Mela Ground amadi AFC athokpa mani na sanagani All Jiribam Sports Association Jiribam na sinduna Jiribam Higher Secondary School ki playground da August Kuntra dagi team Tara Matoina Sargyaduna Chatharakiba Tara Taruk Suba Chanam Inungambi Memorial Mini Boys Under 13 Football League Tournament Lisingani Tara Mapan
ngasi SGPLSA Sonapurga PFC Phaitolga sanabada PFC Phaitolna mari amada maithiba pikre hayeng NYC namdailong amasung BBA Chotobekra sanaragani Nasinong telephone kiba pauche singda kari kari maru iba pau yaw kibage habdo mayam pun hami taminasi Pauzel suicide haibasi kalawa yabalaina amani Dr. Santi Bala kaina life family gi yena ribasi loisindriba fawba athing basida saruk yamina kisi kunjaras sarkar na yengchen bidrabadi khongjang changchil lagani swas surbection likki awareness pangtokre pandam Tara suba World Suicide Prevention Day ke thorom pangtokre second nipu khudingi masa matomta mi amamam si Dr. K Rajo Assam gi Bontrapurda mite mek tamiba hokre Milan tam lejerbasu imalol tamba phangjabasi pokpagi mahi yale sungam liu riyamai misigi case CBI da sinau khongjang da sokhiba sing compensation piu maralaiba police terminate to JSC irabot saithai sei mayek changdun maba pangtokani committee India lengakna lokhalak liba plastic thimgi khongthang mai paknaba akhoi khudi muna thodang lominasi joy manaba lengakna senja thumja amadi whatsapp anom thingmangamdri minister kharadi department singda thika gi dio idun leire RK Sanatami Devi Vidyalaya napiba Governor Award 2019 yenthokre plastic ki amor pasing sengdokre rongdai khulda health camp pangthokre center na khwaidagi yaba CMDN Bireni miyam na yaba CM su obiu Kangla Pau Konak Sangmana MLA Mari Ninthina Tawdre Haina Pendaba Fongkre NPP gi MLA Marina Amit Shah ga unakre nga sak thongjinduna kaina laifamlenbu mangthok pire kunjaras Milalna Assam gi Kasarda Metimek Tamiba Hodokre Nisa Muthana Batangchilak Bukhongjangda for yon mafare saba yon bathingle Bharat Nepal gi Pradhan Mantri Anina Motihari Amlet Guns Petrol Pipeline Sangakre Aroi bada maru pa mukana September tara manga fawgi manungda baby sanagi JSC na lengak ta thamkiba wafam sing tabak ton thokrabadi Manipur miyam ga loinana akan bakhongjang changsilagani haina Jackson watham khrei Manipur Central Jail Sajiwada matam sangna fadok taduna leirakpa Myanmar dagi Muslim mari ngasi Myanmar Authority da kusina khrei Lamdam asigi hogalakliba naharol singbu mafam da leiriba natural resource singi makha phone na ahen ma loksing pine na ba thabak paikhetpa tangai fade haina MPR ke Ranjan na phongdokhrei Manipur dagi Article 371 lauthok tabada kanaba karisu leite haina Ministry of Defence ki retired Commissioner Wairopam Narendra na phongdokhrei Amadi World Suicide Prevention Day ki thoram pangthokhrei chahi nauriban aha singna suicide tawgi chang wangli haina Health Director Dr. K Rajo na phongdokhrei Ngasigi wenadi matang asida Manipuri Paulo Shinjari Paumiyeng tabiriba mayam punumakpu ASHAPRIYA na mukhana khurumjari